Okay. Alright. Atau kelas tau ri. Tăng sound tăng lên thôi, sound tăng lên thôi, tăng lên thôi, cái tăng lên khá lộ, dạ đây. 이렇게 콩 ngasi classroom activity da koi class 9 gi student sing na mana haijaba kaya ma pangthokli hairiba ngasi makhoi ahiba moina puthok kadori ba pothok sing asi school asigi memory oina ba amadi school asigi oja sing da gift oina tamgadori bani angang sing asina yam thawai hakjang yauna mana sajari ba semjari ba po sing asida thawai hapna na ba kanna hona jari angang kaya amana lai yekli aduga kaya amana tongan ba posak kaya ama sem sana ba yam kanna hona jari Tara. Kuman magilan uda
thena mà phi không đã mấy an bi mấy nu thì đã tung sinh về không na ba lâm dinh ba vì anh mà quay tết tu na mà nhìn tâm na bay đi lagi matu Nami tamba nilani kani kumalan bumi aran bagi kusini amam bagi kusini Nami tamba nilani kani kumalan bumi aran bagi kusini amam bagi kusini nung nang bukau teruk ꯑꯩꯒꯤ ꯃꯤꯡ ꯊꯣꯛꯆꯣꯝ ꯅꯥꯡꯂꯦꯟ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯅ ꯏꯁꯩ ꯁꯛꯆꯒꯅꯤ ꯍꯧꯔꯣ ꯁꯥꯔ ꯍꯧꯔꯒꯦꯗ ꯍꯥꯏ lôi na chết là xin lôi vì pháo bờ nu ra nâng buồn chi vì vai mà phục mình cho thơ đi được ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯦꯝꯖꯔꯤꯕ ꯃꯥꯒꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯡꯀꯛ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯣ ꯑꯝꯇꯪ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯋꯥꯎ ꯚꯦꯔꯤ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯊꯋꯥꯏ ꯄꯣꯠꯁꯤꯡꯁꯦ ꯃꯣꯏꯅ ꯁꯥꯖꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯊꯋꯥꯏ
ꯍꯥꯞꯂꯦ ꯍꯧꯖꯤꯛ ꯐꯖꯅ ꯁꯦꯝꯃꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯒꯤ ꯅꯨꯄꯥ ꯃꯆꯥꯅ ꯍꯦꯟꯗꯦ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅ ꯍꯦꯟꯗꯦ ꯃꯥꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯑꯣꯏꯅ ꯄꯦꯟꯇꯤꯡ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯌꯦꯛꯏ ꯑꯩ ꯄꯦꯟꯇꯤꯡꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯅꯝꯕ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯅꯝꯖꯕꯅꯤꯅ ꯁꯣꯝꯗ ꯑꯉꯥꯡ ꯃꯥꯒꯤ ꯁꯤꯅꯔꯤ ꯐꯖꯕ ꯁꯤꯅꯔꯤ ꯑꯃ ꯌꯦꯛꯂꯤ ꯁꯣꯝꯗ ꯑꯉꯥꯡꯁꯤꯡ ꯃꯣꯏꯅ ꯁꯥꯖꯔꯤꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯣꯏꯔꯛꯀꯗꯧꯔꯦ ꯃꯣꯏꯅ ꯁꯥꯖꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯗ ꯄꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯁꯤꯡꯁꯨ ꯊꯝꯅꯕ